Arambai News Guwahati da Maitelongi Pau tabiribasingbu ihan hanbumaktada chingangbam Suzitrani khurumjari hojing asigi samlappa maruba pau sing lawirasi Assam ki rajniti da angakpa ahongba ama oina ngasi Minister Piyush Hazarika amadi Raizo Dolgi MLA Akhil Gogoi phaminakre Thengnaraba faubada mai onsinadaba thedoktuna chatnaba mioi ani asina matau karamna ngasi Delhi gi Assam Bhavan gi room number 102 da thong lonsilaga pungkhai ama hena karamna phaminakribano ngakningai oiri ngarang thangja numit Akhil Gogoina Mikhal gi expert Prashant Kishorga phaminakrabagi matung ngasi namuk Piyush Hazarika ga chikthanakhibasi karamba rajniti gi kanglono ubangamdre Assam da angakpa political twist ama lakadoribra haina kanangangnari Piyush Hazarika nadi icham chamna cha thakminabani rajniti gi wari amatta sanade hairakli adubo Akhil Gogoi nadi masigi matangda hojik phawda reaction ama phawba piraktri Opposition leader Debabrata Saikia nadi phaminabagi maram Akhil Gogoi da sengdoraknaba khangalakre Matam kuirabagi tungda Congress AIUDF khainabagi matangda Congress ki senior luchingba Rakibul Hussain gi reaction ngasi pirakre AIUDF ka alliance tawgadra tawroidra haibagi warip lobagi matang chap chare assembly da Akhil Gogoi AIUDF ka naksinabagi maong aduga nakalamaromdana BJP amadi AIUDF naksinabagi maongsu utli adubu Congress manungda AIUDF po bidai piningbagi kemta Rakibul Hussain leibra haibasi maki wangang asina mayek sengna takli ngasi Lakipur Khuman Club ki member amasung advisor singna club ki sanabung amasung sanaroi singi chawkhatnabagi matangda wafam kaya kupna khanakre sanabung asi semgatpada angamba mateng pangbinaba Lakipur gi MLA Kaushik Rai ga unanaba warip lawki loinana Assam lengakta sanabung asibu mini stadium amagi moongda thambinaba taksinba amadi sanabung asi khara chawthoknaba akoibada leriba lowmapu singa lakliba September ama yumsakaisa nimitta phaminaba hainasu warip lakhi ngasigi tharamasida leisungbam Rovendra club ki advisor Ingudam Binod Haurongbam Kesu amadi ate club ki members singsu saruk yakhi haina general secretary E Dizendra na thadorok patrol amana khangalakli ngarang Lakipur gi SM Dev Degree College ta MLA Kaushik Rai bu taramna okre GB gi working president Kalyan De na mifamapu oiduna pangthokiba thoromasida college ki maikaidagi principal Tapos Dev na MLA da khudolpot amadi lengyan phi tamki GB ki VP Ingudam Binod member Dr. Sumit Chatterjee amadi Molina De Purgasthana chingbana wangangki amadi MLA Kaushik Rai nasu college ki chakwa thorang khudingmakta maki angama mateng pangani habagi thajaba pirakhi ngasi jaribon ki lawata ABVP na sinduna Run for Unity haiba pandamgi makhada pangthokiba kilometer 15 gi marathon lamjen tanaki nupagi lamjendana lawrangbam Loyana first ta Parvez Hassan na second aduga Loitongbam Vishal na third taki nupigi lamjeldana Longjam Leishna na first Chompi Nath na second aduga Surjamala Chanuna third position lawki Manipur gi MP Leisemba Sana Zawbana India gi Senyek Mayekta Mitei Mayek Yawhalagani haina phongdokpa adu mapanda leriba Manipuri Mitei ekhoinasu yamnamak harauba amadi thagatpa phongdokchari adubo asengba Mitei gi yelho mayeki asengba khangdriba fawbade Senyekta hapiganu haina Haila Kandi gi Laishram Khun Mamanglekai da leiba Haunasang apokpa marupna silaga pangthokiba pawgi mifam amada ahan tarani thoi Haunasang apokpa marupki Luchinghan Nauria Amusnana Paumisingda Phongdorakre Manipur lengakna lepkiba konung mayek asi Manipur leiba miyoisingna semba committee na lepkibani Manipur gi mapanda khundariba miyoising amata yawhankide Matamadugi Bisnupur Court na mayek asi achumbani haikraba matung makoina press meet taunanaba thoranglingaida khutlai paiba naharol kaya laktuna mayeki matangda chahi 10 wangangba yaroi haina kihanbadagi makoina press ta haijarroi haina warip lawkhibani hairakli Maramaduna miyam khangna asengba achumba ekhoi yelho mayek asi leiraba matamdata senyek mayekta mitei mayek hapiyu aranba mayekti hapiganu hainasu amusnana makhata rakhi ngasigi pawgi mifam asida kaisam kamde PR secretary Thobanglup amadi apokpa marupki macha manai singnasu saruk yakhi
Ngasi lining hal nauria phulogi chamaga kuntraum doirak suba mapok kumon thoram nangi sangai chengbil lala hailakandi da pangthokre. Assam Manipuri Sahitya Parisad Hailakandi District Committee gi lamjing makhada Lala Branch Committee na sinlangduna pangthokiba asigi thoramasida Laishrum Khogendra Singh Vice President Hailakandi District Committee na preside tauki aduga Parisad Central Committee gi Vice President Koijam Sopon Singh na Chief Guest oiki. Thoramasida Moiringzam Dev Singh, Kambam Chandrasekhar, Maisnam Nandakumar, Member MDC, Konsam Ravindra amasung Thangjam Haribabuna, Lining Hangi Maramda, Wafum Kaya Thamki. Thoramasi Hailakandi District ki Secretary Konsam Ravindra na conduct Tokibani. Amadi Parisad Lala Branch ki President Thangjam Manibabuna, vote of thanks Pirabamatung Thoram Lashin ki. Jiribam amadi Silchar passenger broad gauge train service ngasi Manipur gi CM N Biren na CM Secretariat video conferencing gi kuthang da hautokre chayol amada anirak habadi ningthau kabam sungsagol sil numita chengadaba train asi ayuki pung 3 tagi Silchar station dagi laktuna Arunachal New Silchar Moinarban Rinigao Sribar Kamranga amadi Jirigat Phauraga ayuki pung 9:40 doida Jiribam railway station da thunglagadabani Jiribam dagi amok nungthil pung 1:10 dagi laklaga Silchar railway station da nungthil pung 3:30 da thunggadabani hairi Tungda Horakliba Mirol Singidamag Ekogi Lam Saktam Loan Legislative Right na Chingba Ngak Thamlambang Amnabagi Damag Mitei ST list Chalhanaba Yamnamak Mathau Tai Haina Manipur Lengak Nasu Center recommendation Thabiu Haina Schedule Tribe Demand Committee Nangasi Ima Kontok Hanbi Sanglen da Pangtuki Pao Mipam Amada Haizakre Ranjan Yumnam na English ta iba and Authors Digest Koba Tongan ba waring kaya yawba lairik ama ngasi ningthem pukri mapal da laiba aibagi yumda phongdokre lairik asigi aiba Ranjan Yumnam IS Director Consumer Affairs Food and Public Distribution na preside tokiba thoramasida Kangpokpi District ki Deputy Commissioner Samarjit Salam Bisnupur District ki SP Hopsan Sapam loinana Impact TV ki Chief Editor Yumnam Rupachandra na Chief Guest amadi Guest of Honor oiki Lariki maramda Dr. Irengbam Hemchandra na wangang kibaga loinana Surgeon Yumnam Major Consumer Dispute Redressal Commission na taramna okpagi warol thamki Nizolata Haubam Senior Manager Bank of Baroda na Thagat Warol PK Panbayai and Authors Digest Haibalarik Asi Aibasina Mahi Tamlingai Tongan Bahiram Kayada Matam gi Togdok Wathok ki issue Kayada Nainaduna Ikibani India Women's National Football Team dagi India gi ahanba International Football Club ta saruk yaduna Rangers FC da sanaribi Manipur gi haukibi ngangom bala chanuda Manipur lenga ki maikei dagi lupa lakh manga tengbang pikre masi ngangom bala gi khugi sarukta surgery ama tawgudoriba asigidamak lenga ki maikei dagi sel gi mating tawkibani Tokyo Paralympics ta ngasidi India gi oina medal phangbagi numit habdu oikre Table tennis ki women's singles ta Bhavina Ven mahaki akanba lamba oiribi world number 1 aduga taruglak gold medalist oiribi China gi Zhou Yinggi makutta final da maithi hoki adubu mahakna puwari semladuna Tokyo Paralympics ta India gi ahanba medal purakhi Gujarat lengakna silver medalist Bhavina da lupa crore ahum piragani lauthoki Nakalambaromda Vinod Kumar nasu discus throw da bronze medal amadi Nishat Kumar nasu men's high jump ta silver medal laukre. Haukiba August kuntaruk Kabul airport ki pokhaibada sikiba America gi lanmi singadugi wari tabada yamnamak thamoi sokningai ni makoi pnumak yamna chahi nauriba naharol ngaktani makoi 13 gi manungda 13 de yamnamak naha oiri ayambana chahi kulhumdoi gi makha ngaktani makoi gi manungda nupi ani su yauri makoi animak chahi kulhumdoi dagina kunmanga gi manungda leibane yamnamak pukning nungsiningai oiba thodok amoina Sergeant Nicole Gina makpu hatringai chayolamagi mamangda Kabul airport asimaktada makut anina pikliba angang amabu pamlaga nambagi photo ama Instagram da post tawramki amadi aina aigi thabaga sibu nungsijai haina iramki American Lanmi Tarahum Doyasina Laikidabada America Pumbana Awaba Fungdok Pagaloyana America gi Piral Tankai Chingtaduna Awaba Fungdokre
ISIS की खुजिल थौरांगदगी काबुल एयरपोर्ट पोखाइदुना मियोई चनीमुक सिखिबा थौदोक अदुगी निमित निनी मतुंग ngasisu amuka काबुल एयरपोर्ट पोखाइख्रे इंटेलिजेंस रिपोर्ट मतुंगिना मथंगी पुंग कुनमरी दगिना कुंट्रा तरुक फावगी मनुंगदा एयरपोर्ट असदा अमुक लंदारकपा याय हाइना US प्रेसिडेंट जो बाइडेन ना हाइख्रबगी मतुंग इकान कानदना ngasi अमुक पोखाइरखिबने ngasi gi पोखाइखिबा सि रॉकेट अटैक ओइरमगनी चिंगनरी अनि लेखिद्रे हाइबगी पाउ लाखली अमदी अतोपा हेंगलकपसु याना लैरी अरोइबदा ngasi तेंतकपा मरोइबा पाउ खरा इंग्लिशिंग मगा चमापन मरफुनी पांदा हांगदोखिबा चाही चामगी गारंटी पीखिबा नागाव तेजपुर की लंबीदा ब्रह्मपुत्र की मथक्ता साबा कलिया भोमोरा थोंगी पिलर अनि नमथकिबदगी मियाम गाड़ी चेनबदा किनबा पोखली आसाम इसिंग इचाउगी फिबम साथीरखले मियोय लाख अनिगा लिसिंग यांखै हेनबना इचाउगी अवाबा मायोकनबा हौख्रे फ्रीडम फाइटर हाइपौ जादोनांग लेखिदबगी मरफुतरारक सुबा निंगसिंग थोरम ngasi मणिपुर की तोंगान तोंगान मफमसिंगदा पांगथोकनख्रे इंडियादगी चथोक चसिन तौबा इंटरनेशनल शेड्यूल कमर्शियल पैसेंजर फ्लाइट सिंग लाखलिबा सेप्टेम्बर 19 फाउबगी ओइना अमुक सस्पेंड तौख्रे ngasi नेशनल स्पोर्ट्स डे निमितने इंडिया की लीजेंडरी हॉकी प्लेयर मेजर ध्यानचंद की पोक्प निमित अगस्त 9 असिबु चाही खुदिंगी नेशनल स्पोर्ट्स डे हाइना पांगथोक्तुना लाखलिबने फाइनेंस मिनिस्ट्री ना लेट फी एमनेस्टी स्कीम की खुदोंचाबा लौननबगी लास्ट डेट नवंबर 19 फाउबा सांगदोखनख्रे अमदी हौकिबा पुंग कुनमरी असदा इंडियादा कोविड की अनोबा पॉजिटिव केस लिसिंग निफु मंगा ग सुपना मरफु हुमदोय फंखी मियोय चामरीगा हुमफुना कोविड ना मरम ओइदुना लैखिदे इंडियादा केरलादा ख्वाइदगी मसिंग यामना हाबदे लिसिंग कुमापनगा चनिपान कुंट्रा तरुक कोविड की अनोबा पॉजिटिव केस फंखी अमदी अवांग नोपुगी स्टेट सिंगी मनुंगदना मिजोरमदा चनिपानगा मरफु मसिगी मनुंगदा अंगांग चामगा हुमफु तरुक यावरी सिक्किमदा मरफु अरुणाचल प्रदेशदा हुमुद्रा माथोय नागालैंडदा यांखैनिथोय मणिपुरदा चहुमगा मरफु तरेट अमदी आसामदा चनीगा मरफुतरा हुमदोय फंखी आसाम अमदी मणिपुरदा कोविड नंबर मोइदुना मियोय मरी मरी अमदी मिजोरमदा अहुम लेखिदबगी रिपोर्टसु लाखली ngasi kanadi Arambai News Guwahati da Meitelon gi paus handokchaba matang solution jabagaloinana tabiriba singbo amkasu hanna khurumjari